All India Institute of Medical Sciences Aiims na Louba Common Recruitment Examination CRE da Saruk Yagadaba candidate Singna Manipur da Examination Centre Pibiu haiba demand touraduna Regional Institute of Medical Sciences RIMS ki director da memorandum ama pishinkhre memorandum pisin baduga mari leinana khongjang adu da Saruk yakiba Aisa thapa kobi candidate amana hai thasagi kuntaruk ta pangthokadaba CRE exam asida Saruk Yagadaba candidate singi examination center atop state sing da pirak pana maram oiraga Saruk yaba ngamdabagi phibam amada leire hauji lamdamasda thokliba irang asina maram oiraga makhagi lambida chatpasu yadabana candidate singda chauna khudong sadaba ama mayoknare examination asi thanaba sel kaya changna coaching yaudona hotnaraklaga examination asi yauba phangloidabagi mawang ama lakpa asida candidate sing mi painare candidate singna thengnariba khudong chadaba kaya as RIMS authority na Aiims da forward tawduna candidate singi awaba sing asi kokanbi haina magna makatana phongdokhi Hujikse koi manga changa unajaru deputy director sir unajaru bise sir na hairei se sise koi gi chatpagi facilities laitaba adagi by road ki chances su laitamni na point reasonable oi aduduna moi gi best level da hotnage aduduna best level da hotnage na so haire sir na adagi hujik koi gi pisanbam thokpa moi gi draft ka se pishalamona pishalame sir sida governor unaba dimi ahum sida leiba mayam setpiro no ahum katang setpiro na haire hujik moi ahum chatlage na haire ada koi de hujik haire se dum sigi tension je leibase dum mayam se pata biraga reasonable oibanina akoi na hainingi ba poche oibanina sir na akoi gi pabam thokpa se dum paro yarak pasu yai adu moi gi angam ba best level da hotna ge na sikatang haire atopadi